TSTV Mieng Tabiriba Singbu Nomaitem Kajalna Kurumjari. Hausen Untalgava Pau Pizari. Kuki Kulai Piper Sing na Juribam District Mombung Maite Kulda, Embus Taropada CRPF personnel Amasire, Manipur Police personnel Ani na Asopan Nankre. Taudo Asingasi Ayupung Mapan Makai Kare Halakpada, Juribam District Police Amadi, CRPF ki Apunba Team Amana, Ngarang Numidang, Kuki Kulai Piper Sing na, Ete Tarokiba Mombung Maite Kultam na Changlubada, Kul Yoropada, Kuki Kulai Piper Sing na Makai Ahumdagi Ete Tarokibani Hari. Taudo Aduda, Lakidraba CRPF ki personnel Adu, Juribam da Leiba, 20 CRPF Battalion ki F Company ki personnel ba Bihar dagi Ajay Kumar Jha Chahi Nifum Doine Maha Kuki Kulai Piper Sing na kablakpat nomaina laipukta palaga thodok thopam adumaktada laikidabani Loina soklaba police personnel ani aduna Juribam PS da Sub Inspector Oiba Thawba Langathel dagi M Robindro amadi Juribam Commando gi personnel Oiba Laimapokpam dagi K Romene Makoi ani mag Juribam gi ningsing khulda leiba 50 bedded hospital da pukhatuna laikanchat Layeng Bachathari. Makoi animaki hakchang fibam hauze thoidokpa mipainingai oidre hari. Amoromda Kuki Kulai Piper Sing na attack tawtuna security personnel sing siba amadi sokan bagi pau hek phangbaga Juribam Police CRPF amadi Assam Rifles ke ahenba team sing sangsilaktuna Kuki Kulai Piper Sing phanaba hotnaki. Adubo hauzik fawbagi oinadi Kuki Kulai Piper amata phagatpa ngamdri adubo ngasigi khuthoknaba aduda Kuki Kulai Piper Sing gi maikaida mioi anirom tamthina soknamba yai haina panari. India ke Prime Minister Narendra Modi na handak pangthokiba Parliament mifamda Manipur tangdu leitaba hanjilakle haina phongdokiba wafam aduna asengba achumba oirabadi Manipur gi mafam khara da thamliba buffer zone sing lauthokpiro haina Aam Aadmi Party gi Activity Coordinator Bishona Thingnamna phongdorkhre ngasi Manipur Press Club ki thangjeng hall da pangthokiba paugi mifam amada wafam ase phongdol aduna Bishona na hai handak pangthokiba Parliament mifam aduda India gi Prime Minister Narendra Modi na Manipur da thokliba lan asigi matangda phongdokiba wafam amada Manipur mahausagum tapna tangdu leitaba hanjilakle haiba wafam asina asengba oirabadi mafam amaga pau phaunaba yadana leiriba buffer zone sing hangdokpiduna pau phaunaba amadi changthok changsin yanaba simbiro irang leita mafam singda karigi buffer zone thamjinduna leiribano hainasu India lenga ki mathakta hanglakli loinana irang asina maram oiduna Kuki militant singna yum kai maina tumna thadopikhraba mayum makai lejadraba mioi kayana relief camp singda Chongjafam Lauduna Wana Kangwata Natana, Masana Masabu, Suicide Tauduna Mui Ama Lekidaba Sima, Tamashona Nuaiti, Amadi Lekidrabagi, Imung Manungi Awaba de Su, Saru Yagani Hiraduna, Handa Pangtokiba, Palamengi Mipamda, Manipurgi MP, Angom Chabimol Akoijamna, Atenba Matam Karagi Manunda, Manipuri Hause Oriba, Piba Masigi Matangda, Palamenta, Pukatuna Malemgi Miamda, Manipuri Oriba, Tangduleta de Basi, Mayek Singna, Kangan Bagi Damak, Takapa Fongdoki. Loina India dagi Manipur tokhainaba demand haiduna India lengak na Manipur da leiriba furuk masagi marakta amana amada inshinduna Manipur thogainaba siliba thawong asi khudakta lepkadabani thawong asina tungda hawalaliba furuk khudingmaki miyoi singda nushi chanaba ngamloidaba thawong ama sinbani hainasu phongdoki Total information block ama buffer zone sina Manipur gi singamadi tam maroina Kuki taba mafam amadi maitai taba mafam singda thambi basina information block tauba sina khudongcha da kaya mayok nahan libase maksi hangdok piraga Manipur da shanti hanjile haibado honorable prime minister na amtang utpiragadi hen nungai jagani haibo wafam si Aam Aadmi Party Manipur gi maikai dagi thamjage Homeland Group na senduna mapaleba ke company singda security ki thabak tawbada khudong chanaba security training gi anisuba best ngasi lusinkre ngasi Homeland Group na senduna North East da leiba Imphal Hotel ke classic hall da pangthokiba training lusinbagi tharom aduda Home Department ke Joint Secretary Dr. Mayeng Beto na chief guest Homeland Group ke Director Rajkumar Bablu na President Manipur State Rural Livelihoods Mission ki Chief Operating Officer Khundrakpam Bobby Central Agricultural University gi Ningthaujam Anil Kumar amadi Indian Red Cross Society Imphal West ki Secretary Dr. Bankim Chandra Thoksomna mathang sitna guest of honor oiduna saru yaki Tharom aduga marilena Home Department ke Joint Secretary Dr. Mayeng Beto na phongdorakpada private security haujikki matamda karigi maru oraklibano haiba taragadi matamgi ahomba kaya lakpana private school company kaya ama lingkhatpa asina
ꯃꯗꯨꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯇꯅꯕ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯛꯇ ꯉꯥꯛꯄ ꯉꯝꯂꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤꯅꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯄꯨꯡ 9 ꯈꯛꯇꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ꯫ ꯅꯈꯣꯏꯗ ꯄꯤꯔꯤꯕ ꯗ꯭ꯌꯨꯇꯤ ꯄꯣꯏꯟꯠ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯚꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯦꯟꯃꯠꯂꯛꯄꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯟꯊꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ꯫ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕ, ꯐꯪꯂꯛꯂꯤꯕ ꯁꯦꯟꯐꯝ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯊꯝꯗꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯣꯠꯅꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯍꯥꯛ ꯌꯥꯎꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯥꯎꯗꯦ꯫ ꯏꯖꯠ ꯃꯥꯡꯅꯕ ꯂꯩꯔꯤꯕ ꯐꯥꯔꯝꯁꯤꯡꯁꯦ ꯀꯥꯏꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯅꯣꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯁꯨ ꯍꯧꯖꯤꯛ ꯊꯤꯒꯠꯄ ꯍꯧꯔꯛꯑꯅꯦꯕ꯫ whether those security persons are have really been trained or they are just been employed. Si uniform ꯆꯠꯁꯜꯂꯒ ꯇꯧꯔꯤꯔꯥ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯔꯦꯒꯨꯂꯦꯠ ꯐꯖꯅ ꯇꯧꯔꯝꯗꯦ, ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯅꯤ꯫ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯕꯤꯌꯣꯅ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯄꯥꯁꯔꯥ ꯄꯣꯔꯇꯦꯜꯗ ꯐꯖꯅ ꯑꯞꯂꯣꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ, ꯂꯥꯏꯁꯦꯟꯁꯇ ꯐꯖꯅ ꯂꯧꯔꯒ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯂꯤꯁꯠ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯁꯣꯔꯦꯄꯥꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯌꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯍꯥꯞꯂꯛꯈꯤꯕ ꯃꯤꯡꯁꯤꯡ ꯑꯗꯨꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯣꯏꯖꯤꯡ ꯑꯋꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯖꯤ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡ ꯌꯥꯎꯔꯛꯄ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯍꯦꯜꯄꯤꯡ ꯐꯥꯎꯟꯗꯦꯁꯟ UHF's ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯏꯁꯂꯥꯐꯨꯗꯤꯟ ꯁꯥꯍꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯁꯂꯥꯐꯨꯗꯤꯟꯅ ꯍꯥꯏ ꯍꯖꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯌꯥꯏ ꯀꯥꯏꯕ ꯆꯤꯟꯖꯥꯛ ꯌꯣꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯦ꯫ ꯍꯤꯔꯝ ꯑꯁꯤ ꯁꯣꯔꯦꯄꯥꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯍꯖꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯇ꯭ꯔꯁꯠ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯀꯃꯤꯇꯤꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨ ꯑꯣꯏꯗꯨꯅ ꯃꯌꯥꯏ ꯀꯥꯏꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯖꯤ ꯏꯕꯨꯡꯉꯣꯅ ꯃꯌꯥꯏ ꯀꯥꯏꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗ ꯐꯠꯇꯕ ꯃꯌꯥꯏ ꯀꯥꯏꯕ ꯆꯤꯟꯖꯥꯛ ꯌꯣꯟꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯄꯥꯎ ꯇꯝꯁꯤꯜꯂꯤꯕ ꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯔꯦꯄꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯄꯤꯁꯤꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯄꯤꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯠ ꯃꯥꯡꯅꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯖꯤꯜꯂꯒ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯔꯦꯄꯥꯅ ꯆꯦꯛꯁꯤꯟꯅ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯄꯤꯔꯒ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯕꯨ ꯃꯔꯥꯜ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯁꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯁꯤ ꯌꯥꯎꯈ꯭ꯔꯤꯕꯁꯤ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯁꯠ ꯑꯁꯤꯅꯁꯨ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯁꯣꯏꯗ ꯍꯣꯠꯅꯖꯩ꯫ ꯏꯟꯅꯔ MP ꯗꯥꯛꯇꯔ ꯑꯀꯣꯏꯖꯝ ꯕꯤꯃꯣꯜ ꯑꯉꯣꯝ ꯆꯥꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯀꯩꯕꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯝꯕ ꯀꯔꯝꯕ ꯂꯝꯕꯤꯒꯤ ꯀꯅꯥꯅ ꯂꯨꯄꯥ ꯀꯌꯥ ꯂꯧꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯖꯨꯂꯥꯏ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯛꯂꯒ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ MPꯕꯨ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯁꯑꯣꯝꯕꯨꯡ ꯇꯨ ꯁꯒꯣꯜꯃꯥꯡ ꯕꯤꯑꯥꯏ ꯀꯩꯕꯤ ꯔꯣꯗ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ L ꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯩꯕꯤꯗ ꯄꯥꯎꯃꯤꯁꯤꯡꯅ ꯎꯅꯕꯗ ꯖꯣꯏꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯌꯥꯝꯅ ꯀꯩꯕꯤ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯁꯑꯣꯝꯕꯨꯡꯗꯒꯤ ꯁꯒꯣꯜꯃꯥꯡ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯐꯤꯕꯝ ꯁꯣꯛꯂꯛꯄꯗꯒꯤ ꯀꯨꯝꯖꯥ 2019ꯗ ꯁꯑꯣꯝꯕꯨꯡꯗꯒꯤ ꯎꯌꯨꯝꯄꯣꯛ ꯐꯥꯎꯕꯗ ꯂꯩꯕ ꯀ꯭ꯂꯕꯁꯤꯡꯅ ꯄꯨꯜꯂꯒ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯥꯛꯅꯕꯒꯤ ꯊꯕꯛ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗ ꯂꯩꯕ ꯍꯥꯟꯅꯒꯤ ꯏꯆꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ N ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯕꯣꯏꯗ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯟꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯂꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯣꯡ ꯆꯨꯔꯕꯁꯨ ꯑꯇꯩ ꯑꯋꯥꯕ ꯊꯦꯡꯅꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯦꯝꯒꯠꯄꯅ ꯍꯧꯖꯤꯛ ꯑꯥꯔꯠ ꯋꯥꯔꯛ ꯂꯣꯏꯗꯨꯅ ꯁꯤꯡꯂꯤꯡꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯂꯝꯕꯤ ꯀꯟꯅ ꯁꯦꯝꯂꯤꯉꯩ ꯃꯔꯛꯁꯤꯗ MP ꯗꯥꯛꯇꯔ ꯑꯀꯣꯏꯖꯝ ꯕꯤꯃꯣꯜꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 12ꯗ ꯀꯩꯕꯤ ꯈꯨꯜꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯂꯥꯛꯄꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕꯅ
ꯃꯌꯥꯝ ꯆꯃꯝꯅꯔꯤ MP ꯅ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯕ ꯖꯨꯂꯥꯏ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯅ ꯆꯦ ꯄꯨꯊꯣꯛꯂꯒ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯩꯕꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯇꯥꯡ 12 ꯖꯨꯂꯥꯏꯒꯤ 2024 ꯑꯁꯤꯗ ꯀꯩꯕꯤꯒꯤ ꯖꯒꯥ ꯑꯃꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯇꯥꯟꯖꯥ ꯑꯃꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯏꯟꯅꯔ MP ꯃꯤꯡꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯤ ꯂꯝꯕꯤ ꯑꯁꯤꯒꯤ sida laksabani lambi asigi paisa kaithokre haibana chingba yamna chamamnaba mawongda kaithokre hairiba lambi si karambano haji welfare na committee na hangachari bidi khundabung kendigi prajana chamamnaba fauri bise karamba lambi da paisa lokthokibano paisa kayam lokthokhrabage haibisini hauji hauji chemiba lambi sigi mari leinaba wafam da phongdok pigiba oiragadi madugi white paper ama hayengi numita ngasi date 14 date 15 bau manungda clarification adu khundraphum kendra amasung manipur gi miyam da khundraphum kendra gi miyam da madu clarification pbo haibisini wafam ji tamjari bije matang asida nunthil gi pau sono sabalo shinjari mieng tabiri basingbu amukana khurumjari